खुरमजरी ISTV Manipuri Pau Meeting Tabiri Singbu Angom Amalana Taram Oxari Uzik Maru Bepauda State Literacy Mission Authority ki Makada Lairik Mayek Chatriba Mioi Lising Yang Kaimanga Hena Lairik Hayan Kre Haina Minister Okendrona Fongdokre Ideal Blind School gi Mahirui Singhi Brain Press Yauna Tay Award Pasing Soidana Fanghalagani Haina Social Welfare Minister AK Mirabaina Fongdokre Amsung Manipuri Film Yahan Basai Sakpa Ahibam Buddha Chandra Laikidre Uzik Pau Sandokna Pizari State Literacy Mission Authority ki Makada Lairik Mayek Chatriba Mioi Lising Yang Kaimanga Hena Lairik Hayan Kre Haina Minister Okendrona Ngasi Mahaki Secretary Talaiba Office Tapangthokiba Paumi Sanga Unabada Fongdokre Paugi Mifam Aduda Higher Education ki Commissioner P. Wi-Fi Adult Education ki Zone Director Abdul Salam Su Sarukyaki Minister Okendrona Makata na Fongdokibada Hauzik Manipur ki District Marida State Literacy Mission Authority ki Makada Adult Education Center Chani Gayankai Taret Laire Adult Education Center Kun PPP model the Onkhalagani Containers Cooperation of India Limited ki Sentang Makada PPP model Thabak Oina Paikat Kadabani Manipur da Lariba District Mapangi Manungda Hauzik Thaubal Chandel Senapati Amidi Tamenglong da Punna Adult Education Center Chani Gayankai Taret Asi Mathau Ningthina Tauri Masida Center Amamamda Instructor Ani Thamduna Lairik Mayek Chatraba Singbu Mayek Chananaba Thabak Yamna Kana Paikhatli Center Singda Darkar Oiba Polam Sing Thambatan Natana Computer Voice Recorder na Chingba Polam Kaya Supiri Haiki Literacy Mission Authority SLMA Manipur has established 257 adult education center and in about 4 districts out of which 20 adult education center at the rate of 5 each are upgraded under PPP mode to the status of well-equipped model adult education center with the financial assistance from Containers Corporation of India Limited. The Container India Limited Chennai ko mating pangbiraga saipan bigi ba hariba center mari seisa ayen miyeng thambiduna computer pibiba teitai tambada changba table chowki ne chingba pibiduna yamna muong tanai khoi honajari luga State Literacy Mission Authority Manipur na jipaude enroll torise adult kida lising humdraga taret Chani ga humpum doise adult literate se koi basic knowledge impart tawre adana asijo 31st March 2013 phauda the makhata na su assessment lawdaraga wal horiba masing mayam se koi makha hina se koi honajari Charlie Bachahi Asigi October Tafaugi Manunda Ideal Blind School gi Mahirui Singhi Brain Press Yauna Atai Manpower Sing Soidana Fangalagani Haina Social Welfare Minister AK Mirabaina Fungdokri Wafam Singasi Social Welfare Department Sinduna Pangthokiba School Asigi Nifu Suba Foundation Degi Thoramda Fungdokibani Thoramduda Social Welfare Department ki Principal Secretary Barun Mitra Science and Technology ki Director Uttam Chan Laishram Social Welfare Department ki Deputy Director TS Jaichan Amade Atai Masak Naiba Mioi Kya Su Sarukyaki Tharongi Saruk Ama Oina School Asigi Mahiroi Singna Tongan ba competition singda Mai Paktuna Mingchat Puraklaba Singda Khudol Port Amadi Sel gi Tengbang Piduna Pungning Thogatki Wangang Kiba Singna Fungdokibada SSA Amadi Science and Technology Department Singna Su School Asigi Award Apaka Yeng Sinduna Khudong Chaba Sing Soidana Pigini Habagi Thazaba Piki Minister Mirabaina Fungdokibada Differently Able School Singi Maku Oiduna Ideal Blind School Tagelgi Mahiroi Juliana Selgi Mana oina lupa lising kun amadi tongan ba class 10 12 amadi graduate yauna atai parikha singda topper oirakpa singda lupa lising yankai su piragani lauthoki mahakna makha taraduna nama soiraba singi damakta tawpham thokpa thabak sing soidan tawgani SSA gi makhada textbook sing lemna fangangani loinana school asigi oina tongan ba gari regular health checkup oza watpa yauna atai award apa sing athuba matamda piba yaba sing soidana piragani haiki Lepas kami yang purana bahana pada kenapa normal life amana aikoi normal person amana tahu ngamda bathabak kaya ama nakoi gi na tawfura ko ubada nakoi gi san nasigi lepak asigi sambat sagat pada lepak asigi mimana ba aikoi chakut palam da mama woina ba kona bada su nakoi gi saruk yauri haibase khat ka phoi de bani haibasi ni ai nasi thamjani ko apa October phawbagi manunda mase properly function toba yana ba manpower haplagani haibase ase ai nakoi na Department na sina
ꯑꯩꯈꯣꯏ pending case ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯗ ꯈꯤꯇꯪ ꯊꯦꯡꯊꯈꯤꯕꯗꯅꯤ मणिपुर की सकनाइरब सैसक्पा अहिबम बुधचंद्र ngasi मा की पोकनफम लमदम थांगमैबन हिजम देवाले कायदा लेखिद्रे मसागी चही हुमहुद्रा निथोय सुख्रे मणिपुर फिल्म की इहान हानबा प्लेबैक सिंगर बुधचंद्र इंग लिसिंग अमगा चमापन निपुमाथोयगी मेगी तांग तरागा निपान दा पोखी मही मसिंगी थाग इंटरमीडिएट फावत तमखी अरिबम श्याम शर्मा अमसुंग लोइतोंगबम मेंजर सिंगदगी इसैगी मही तंबा हौरखी मणिपुर की फिल्म अमदी मतम इसै क्या सकलंबगा लोइनना आर्यन थिएटर गिसु लाइट मेंबर ओइरमी इसै गी लूप रूप रागागा हौदोक मिनरकपगा लोइनना सेक्रेटरी ओइरमी मांग इसै गी लमदा लौखिबा थौदांगु सखंगबो ओइना लिसिंग अमगा चमापन मरिफुद्रा तरुक्ता MFDC ना मणिपुरी सिनेमा की चही कुनमंगा सुरकपगी थौरमदा इकाई खुमनखी लिसिंग अनी के तरेता सिने आर्टिस्ट एंड टेक्नीशियन एसोसिएशन ना SN चान की अहुम सुबह निंगसिंग मना लांथोखी लिसिंग अनी की निपांदा मणिपुरी साहित्य परिषद मतम इसाई संगीत भूषण की गोल्ड मेडल पीखी अमिकना मणिपुरी मतम इसाई की इकाई खुमनबसु पीखी नोमाइथेम मेमोरियल ट्रस्ट ना लिसिंग अनी का तरामथोइदा लाइफ टाइम अचीवमेंट अवार्ड पीदुना इकाई खुमनखी सैसक्पा सेगी आईगी पुंसी नंग करी मरी थोकनै अमदी लग्नरुगे ngasiदी ngasisu म्यामना पामना तानबा इसै अदुमक ओइरी मणिपुर की सकनाइरब सैसक्पा ओइरंबत नतना अमिक की फाउंडर वाइस प्रेसिडेंट ओइरंबा अहिबम बुधचंद्रना इखंग खंगौदना लेखिदबदा अपुनबा मणिपुर मतम इसै कांगलोप अमिकना अवाबा फोंदोरकली महांगना लेखिदबा से मणिपुर की इसै लमदा अचौबा मेंसिनबा ngamloridaba अवाटपा मा अदुमक लेहौरगनी हाइरी मणिपुरी इसै सैसक्पा मसुंग म्यूजिक डायरेक्टर अहिबम बुधचंद्रना लेखिदबदा मणिपुर फिल्म कॉर्पोरेशन अवाब फोंदोखरे कॉर्पोरेशन असिगी मैनेजिंग डायरेक्टर के सोबिताना चेयर लौदुना पांगथोखिबा अवाब फोंदोपगी मिफमदा मिनिट अनि तुमिन लैदुना लैखिद्रबगी थवाइना इंगना चिंगना लैरुनबगीदमक ईश्वरदा थौनिखी सैसक्पा से कॉर्पोरेशन असिगी एम्प्लॉई ओइरमी हाइरी फिल्म फोरम मणिपुर नसु मणिपुरी फिल्म की अहान सैसक्पा अमदी मतम की इसै रुबरागा लिंखटपदा अचौब थौदांग लौरंबा अहिबम बुधचंद्र लेखिदबदा अवाबा फोंदोखरे मांगना हिंगलिंगै मतमदा मणिपुरी मतम इसै अमदी फिल्म की लमदा लौरंबा थौदांग क्या सिंथाखी मांगना लेखिदबा से मणिपुरी फिल्म अमदी इसै की लमदा मेंखटपा ngamloroidaba अवाटपा मा लेहौरगनी हाइरी महांगना लेखिदबदा सरगम कम परफॉर्मिंग म्यूजिकल इंस्टीट्यूट नसु अवाबा फोंदोरकली थांगमैबन यूनाइटेड आर्ट्स एंड कल्चर ऑर्गेनाइजेशन नाहारोल याइफा खोंजंग थांगमैबन नसु बुधचंद्रना लेखिदबदा थमोय सोकना नुंगाइतबा फोंदोरकली लोइनना इमुंग मनुंगी अवाबदसु सरुक यारी हाइरी ड्राइवर ज्ञानेंद्रो लेखिदबग मरी लेना इम्फाल मोरे लंबीदा चेनबा पैसेंजर अमदी माल पुबा गाड़ी सिंह हयेंग अगस्त की तांग कुनगे अयुक पुंग मंगादगी मतम कक्तना स्टारिंग पाइदबगी खोंजंग चंगसिलगनी हाइना JAC इम्फाल मोरे रोड ट्रांसपोर्ट एसोसिएशन की जनरल सेक्रेटरी NG हरिदास ना फोंदोखरी वाफम सिंह असी या स्कूल हिचम या चंपात लेबा मोरे पार्किंग ना पांगथोखिबा पाउमी संग उनबा मद फोंदोखिबनी मखाता नमांग ना फोंदोखिबदा लेखिद्रबा ज्ञानेंद्रो क्वाकैथल मोरांगपुरेल दा लेबा एलांगबम हुमेंद्रोगी वेन थौदुना इम्फाल मोरे लंबीदा सेल तांदुना इमुंग मनुंग पुजबा मिसकनी मरम असिना मणिपुर सरकार ने इमुंग मनुंग की अवाबा येंगबिदुना मिहाद असिगी मतांगदा लंगला लंजिल पुथोक्ट्रिबा फावबा मतम कक्तना गाड़ी चेनबा लेपगी खोंजंग असी चंगसिलगनी हाइकी मिहाद बसी पुथोक्ट्रि फावबा मरि मुंग खंदि फावबा हयेंग तांगकुन था निपान जेरो थातिन कुनी अबि कुमा दबि मतम कक्तबा साइन बाइदबा ना मोरे लंबीदा मतम कक्तबा साइन बाइदबा लेमनी फना यामना वाना इमां मोरे लंबीसदा सुजुं नमजरगा वाकर ओइना लेजेबे दाबसिदा मफम मरम खंगदरेदा खुद थाबीबा करी मरमगी थाइबनो हाइबसिसि अथुबा दोंदा सिंगोनि अदुगा कनागुंबा लाललु अमना शेननि डिमांड पामो ओरगसु गाड़ी ड्राइवर हदोबिदना गाड़ी फाजन दिबा गरा बाजन कोबा ओरगा सजन पाउ बिउ पामिबना अदो ड्राइवर दे इला खुद थाबसिदि कोइ मदुदि याम कन मर कटिन दोसिबा अमरोमदा ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर्स वर्कर यूनियन की सेक्रेटरी H कुलमनीना मिहाद अदुबु कन्न यानिंगदबा फोंदोकपगा लोइनना थवाई खुबाकता हापतना प्रजा मियाम की सेवा तौरिबा ड्राइवर अमबु मिनुंगसी लेतना हातोकपिबा असि पांगदबगी थवोंगनी मखाताना थवोंग असि चथरकपा तारगदे मणिपुरदगी ड्राइवर्स तिंगना लौरिबा थौदांग असि लेपखिबसु याय हाइखि JAC अमा अखोइगी सिंगमैगी मागी लेकाई सिगु अथौबा JAC सेमी JAC न करी तोरपा अदुगा अखोइगी सिगी अखोइगी सि तानरगा ngasi प्रेस मीट तौजरे अदु मखाताना ऑल मणिपुर ट्रांसपोर्ट ड्राइवर मोटर करना फुल्ली सौगकने पुलिंग हक्चांग यौना चेंद तुमदा करी अचंबा एनी दरकार होइबा अदुगा तंगाई फद्रे मसी अखोइगी गाड़ी खुदिमक लेपकदबनी हाइबसिगी मतंग लागसु आई मदुगी मतंग मतम चाना आई
मधु आई मतेंग पांगनी आइना नाम स्टेट मिसी असिगी मतंगदा यानिंगदा फोंगदुक्तुना ngase ayu anganbadagi hoduna singjamai chinga makhongdagi kakwa bazar phawba miyamna thoraktuna lambi thingbagi khongjang changsinkhre adubu essential service amadi mairi singi oinadi komthokki lambi thingliba singna lambida tayar chingba mai thake misi adugi matangda singjamai community hall da miyamgi mifam ama pangthoktuna JSC against the brutal killing of Okram Gyanendra Singh Elias Aton Singh singjamai Okram Laikai koba JSC ma semkhre JSC की मूद सिंगंग से नुमिजुंग ममतुंग डिप्यूटी चीफ मिनिस्टर गायखांगम गा उनखरे JSC की प्रेसिडेंट ओइनाम इमोतो नंग से JSC की मूद सिंगा डिप्यूटी चीफ मिनिस्टर गा उनबदा मिहात पसिंग अथुब मतमदा पुथोरकनी हाइबगी थाजब पिरकले अदुबु JSC की माइकैदगी नुमित हुमनिगी मतुंगदा पुथोकदबनी हाइब वाफम थमलमखे हाइब मतम असि फावबा इमुंग मनुंगी माइकैदगी असिब हकचांग लौखिरोय अमरोमदा ngarang लेखिद्रबगी मनाक्तगी फंगी हाइबा इलेक्ट्रॉनिक डिवाइस अदु करिनो हाइबा ताकदबनी चिंगनबा सिंह आइन गी मतुंग इन जैराक पिगदबनी हाइबा वाफम सिंह थमलमखी मखातबा करी खोंजंग चंगसिनगदगी हाइबदु लेकाय मियामगी मिफम अमा पांगथोकलबा मतुंगदा वारेप नगनी फोंदोखी जेसीगी माकेदगी अखोइना नुमित्तु बाउंड तोबियोना हाय नुमित्तु बाउंड तोबुददा महना बाउंड तोबदी अखोइ ngамोय हायेमक ngambasai hakchik ngambasai afaina 3 days na pirakpado 3 days ide afaina namdragadi je sida afaina chingchibado tagani aduna maru ina adum didi ai baun to budinga ngam yaringi thawa hachang yauna ai within one day obe ai korean mo obe hayem mo obe yaringi tapai tongse Imphal Moreda van service toramba Gyanendrabu miyoibagi minuksi yaudana tamthiba mongda halambabu singjamai tu Lilong United Club Organization nungaitaba fongdokpaga loinana thawong asibu yaningda fongdoragli mahakna yamna samna ben thawraga hingjaba miyoini mangolda makhal amatagi maral pisinba islukona yabangamloi sarkarna thuba matamda maral leiba sing faraga matik chaba jairak pigdabani amaromda miyat asiga mari leinana semkiba JSC na sangsilakpa khongjang singda islukona saruk yagani fongdoki हौखिबा अगस्त 15 अमदी 13 की लोनबा हिंगदा सखंगदबा सिंगना चांदेलगी महा यूनियन गवर्नमेंट हायर सेकेंडरी स्कूल की एडमिनिस्ट्रेटिव ब्लॉक मै थादोकलंबा यानिंगदबा फोंदोकलदुना मियामगी रैली अमा चांदेल हेडक्वार्टर द चटख्रे लोइनना डीसी चांदेल दा मेमोरेंडम अमसु पिसिनख्रे ngasiगी रैली असिदा चांदेल नागा पीपल ऑर्गेनाइजेशन मोनसांग ट्राइब यूनियन मोनसांग वुमेन यूनियन अमदी अनाल नागा तांगपिना चिंगबसु सरुगयाखे Education free zone ohenbiu education zone santi gi zone oigadabani maina gyan losing purakte school nai khogi tungi laibakni mara leiba sing faduna dandi piu haina dabi tauri DC da pisin kiba memorandum aduda mai thabada chenaba mara leiba sing athuba matamda faduna ain gi matung inna charak piu matung da sigumba thodok thoktanaba security thammu amade mahusagum class tawa yahalu haiba wafam yauri Panbayai mai thakiba thodok aduda Chandel headquarter gi amatangairaba higher secondary asigi maru oiba che chang sing oja sing gi service book lupa lakh ani henbagi senfam computer set taraga taru SSA amade ramsagi polam kaya maina tumna chakrabani All Manipur recognized private school welfare association stenduna nipalak suba private school degi thorom ngasi lamyan basanglen da pangthokre thorumduda SERT की एडिशनल सेक्रेटरी केच रघुमनी प्राइवेट स्कूल वेलफेयर एसोसिएशन की प्रेसिडेंट PH लंधोनी काउंसिल ऑफ हायर सेकेंडरी एजुकेशन मणिपुर की चेयरमैन डॉक्टर H नबचंद्रना थौरमपु सिंह ओइखी थौरंगमरी लेनना एसोसिएशन असिगी लेखिद्रबा फाउंडर मेंबर सिंगी फोटोदा लाइक सुकतुना इकाई खुमनबु उठकी लोइनना एसोसिएशन की फाउंडर सिंह मेंबर सिंह अमदी तोंगान तोंगानबा प्राइवेट स्कूल सिंगी पोजीशन होल्डर सिंगदा खुदोल पोट पीदुना इकाई खुमनबु उठकी थौरमददा वांगांगलदुना एसोसिएशन असिगी हानगी प्रेसिडेंट दोरेन खांगानबना सरकार की मपी मपा ओइब सिंगना प्राइवेट स्कूल सिंह बु हंथबा मिडियंग अमा येंगबी हाइना मराल सीखी महांगना मखा तारादुना मसक ममिंग लेरबा महिरोई पुथोकपदा मणिपुर की ओइना लेरिबा प्राइवेट स्कूल सिंगना अचौबा थौदांग लौरी हाइबसे खक काउबिरोइदबनी हाइखी फैमिली वेलफेयर डिपार्टमेंट की मखादा लेबा स्टाफ चंगा हेनबगी था तरुक की तलब पीदबदगी ngasiदगी सेसवाक स्ट्राक चंगसिनबा हौख्रे ngasi डिपार्टमेंट असे मखादा लेबा स्टाफ सिंगना बीटी रोड लेबा ऑफिस असेगी ममांगदा पुंदुना थबक लेपगी खोंजंग अदु संगसिन की खोंजंग असेगी मतांगदा स्टाफ सिंगना फोंदोरकपगी मतुंग इना हौकिबा मार्च थादगी ngasi फावबा थागी तलब पीदना लेरी डिपार्टमेंट असेगी मखादा ANM दगी हौरगा ग्रेड 4 फावगी स्टाफ चंगा की मथक्ता ले तलब की मतंग फेब्रुआरी थादगी नौना डायरेक्टर ओइरबा ओ इबोम चागी मफम
talap pibinaba haizakhiba leire mahangna hek purakpadagi ngasi fawba chang naina talap pidana leiri mahaki mamangda puramba singi matamdadi chang naina talap adumak fangduna lai phibam asida makha tana thabak suba ngamloidaba seswak asi sangsinbani seswak chathrengai manungda immunization amadi antenatal checkup yauna atei thabak thoram singsu leplagani fongdoki mana noina toido ibema koi thuna phangalage tolopse haiba wahi opposite ta noi suspend tawbige haibasidi aigi ipa ama oina ma se akoina di ipa imane na khandoini director ama oibanina asimadi akoina nganghaningde akoina pamjari basidi matam sana akoina su dum haididana akoi basi as a nurse ama oina patient na karama matam de hidak ka koni right time ni karamba dose ka koni right dose karamba route ta ka koni right route sumai tawdana akoina ka pi hidak se right time 5 right se sizinaraga ka phaponi aduna akoina tulo pamjai karma matam da matang matam sana phangbo tulo akoina pa lamdam asigi miwi sing mina faba thabak tawada thagat pa haitaba amadi hiram khudingda ani thokpagi chatnabi kya asi thadok triba fawba lamdam asi chawkhat lamjel da khong thangjinba wagani haina manipur legislative assembly ge speaker th location na phongdokre manipur Amateur Photo Club na sinduna Manipur Press Club ta pangthokiba World Photography Day gi thoramda phongdokhibani thoramduda Works Minister Dr. K. Ratan Kumar MLA Tien Haukip Hanigi MLA Bijoy Koizam Amjugi President W Samjai amade Manipur Amateur Photo Club ki President Y Labasu saruk yaki Thoranga mari leinana laikhidraba photographer singbo ikai khumnaba utuna makhogi photo da laisu katuna ikai khumnaba utki loinana sagnai raba photographer kayada su khudol pot piduna ikai khumnaba utki makhatana athoiba mithunglen singna photo exhibition amasu hangdoki exhibition asida tongan tongan ba photo kaya utli thoramdu da wangang laduna hanagi MLA Bijoy Koizamna hauziki matamda photography asi mai pak na changsin ba yaba profession ama oire photo haibasi wahi lising kayana phongdokpa ngamdaba adu photo amana phongdokpa ngamli photographer singbu pungning thogatpa oina athoba matamda photo journalist award pina bahonagani haiki speaker ts location laibak ama awanba purakpada professional photographer singbu singi chawraba thodang lei matam matangi photo sing collection tawduna tungi mirolda khanghanna photo gallery thambagi tangai fadaba leire haiki khangani karamata ai ayu kan Pasinada, settle, photography, curnasu, amateur sinasu. Amma to unena ke sikka photo ka image raja laga, niyan laga. Attraction honda ke su. Ei sigi ani producer photography su ai. Phir to ni Narcotics Affairs of Borders NAFNA Thobal District ki Hayal Labuk area dagi local market ta lupa listing tara mathoirong gi oigedaba Lupikov syrup bottle chawnga ga yankhai miu ehunga konana fare haina paugi mifam ama pangthokre paugi mifam adu da saruk yakhiba NAF ki OC RK Bikram Singh na phongdokhibada akaknaba pau ama phangbadagi ngase ayuk pung 13 minute 95 rum chatpada Hayal Labuk area da thibugumba gi thabak chathabada bora anina yomduna thamlamba singaningai oba polam khara phagat khi polam sing adu check tawduna yenglubada Lupikov syrup bottle sing oirambani faraba polam amadi polam sing adu puduna lakhiba mioi hum police ta sinakragani phongdoki Untuk punggu fakta untuk kami normal mima kan tu tahu dia masalah kan wakau mereka kan tu tahu kalau si mereka masih dah masih aku pare dan semua orang hum siapa yang kasih dia lagi ada dia semua lepas kan speaking direct makara aku tu Amaronda na listing anida Number 4 gram taramanga ka kona na fakhiba mioi ama NDPS ki special court na conviction pikre mioi adudi MD Nasir Ali chahi yangkhaini thoi apokpa Ashrat Ali lilongdagini mahaki mathakta kaya lumba dandi pigi tabagi habadu lagliba tang kun mapandagi hogadoriba sentence hearing loiraba matungda khanglagani Mumbai da best tawba Parle Private Limited na puthokpa Parle Cake Tutti Frutti lupa tarapiba packet kharada hakchang sokningai fibam da kokphai suja karambadagi Consumer Club Manipur na case ama lakhatuna thizin ba hokre hiram sigamari leinana ngasi Consumer Club ki office ta paugi mifam ama company sigi sales officer Biki sales executive Kalyan Bhattacharya amade cake asi Imphal da supply tawriba mioisu saruk yakhi Consumer Club ki General Secretary Purnachandra Nangasi Bimal Kauba mioi amana tera sapam director leiba Basanta Soptagi lupatara pi haiduna cake asi leiruraga chanana ba hangduklu bada kokphai suja karambadagi Consumer Club ta wakalakhibani
tungda consumer club ki miyoi sing amadi dukan mapu basanta unaraba matung packet khara khungatuna check tawbada cake sing ayamana kokphai kaba thengna ki haiki pot sing adu imphal gi agent oriba thangal bazar dagi manos tasu fanghalle loinana campaign gi miyoi dasu utuna yenghalle hiram siga mari laina ba department sing nasu polam sing asi check tawna tharagani karigumba quality control tawdana saram labadi ain gi matung ina action lokhala halagani hairi director ba daga pochi char matum da hygienic oidana mi ma shirama taraba daga so ma tari bagi kano se campaign se 2 lakh tina 5 lakh so ki piba yai hana ajogi pot safety ek ke norms da ma yawre masina 1954 ek legal men ko rims ki microbiology na daga lam phende le ba pot safety ki opc da ko na thar kan da masida kare yawre bage mayam puna khangmin na ba ko na ngasi pst sin na ro si ki pot amaka odom janing mai ba ajogi maklab ke mai kai degi pst na ro bisa ba ja Miyam gi awa ana sethaduna isai sakpagi malem gi oina mioi kuntra humdoi khak khangat pada yauraklaba saknai raba sai sakpa akhu chingang bam okpagi thoram ama ngasi babu parada leiba National Institute of Information Technology NIT gi office building da pangthokre sai sakpa si Delhi gi Jamia Millia Islamia dagi physics da PhD fanglaba matungda Thailand da postdoctorate degree pass tawrakhibani ngasi fawbada akhuna Manipur gi afaspa amadi Sarmila gi khongjang gi matang da isai kya India gi mafam sinba thungna sakhibata natana Sikh Riot Bhopal Gas President Singwa Thaudowa Thokaya gi matang da isai sakpadagi MTV USA British band amadi Star World na chingba channel singda mahangna lingkhat khiba Imphal Talkies haina mingthonba band asigi isai kya sandokhri hairi Miyangi ihul pak sanna khanghanaba pandam da isai sakpani haibana chingba wafam kaya ngasi isai sakpa sina ISTV News da phongdorakre Akhubu taramna opagi matangda NIIT Imphal Center gi executive and lakpati na phongdorakpada mahiroi singna larikhat tambata natana atai hiram kaya da su mai pakpa yai haiba wafam khanganing badagi akhubu opagi thoram pangthokpani haurakliba mahiroi singna mahi masingda mangjil thana chatpada natana atai hiram singda su malem gi miyam na sakhangba mioi ama oiba yai haibase para oina tamsinba yai Center asina tha khudingi mahi masingi lamda amadi atai lamsingda thoidok hendokpa naha oiriba mioi sing makhata na opagi thoram pangthokhigani hairi MPCC gi meeting makhada Saitu Block Congress Committee na Congress Party na paikhatliba paikhatkadaba thabak sing amadi National Food Security Bill gi matangda block level gi oiba mifam ama gamnong Saparmaina gi CC hall da pangthokre thoramduda IFCD gi Minister Ngamtham Haukep Education Minister M Okendro Sadar Hills ki ADC gi Chairman Haukholal Hangsing Sadar Hills District ki Congress Committee gi President Thangkham Misau amade Mahila Congress ki President Tinkholing Wifi yauna atai masak naiba mioi kya saruk yakhi Minister M Okendro na Manipur da chanaragadaba food security na bill na pigadaba khudong chaba singi matangda miyamda mamutana khanganki Minister Ngamthang Haukipna Center amadi State asida Congress na sarkar paiduna lagli makhatana supai khigani Congress nattaba topa party amatana sarkar paibada tam ama mapung fana khak paiba ngamloi haiki mahakna makataraduna Congress na sarkar paibadagi ahongba ngamle makhatana anoba plan kyasu chief minister gi miyeng makhada paikhatuna praja singgi yaifana honagani haibaga loinana lakadawriba parliamentary mikhal asida Congress pu mapangal kankhat hana honasi haiki Congress kan khat mase kana honase block ke mahila ke youth ke district level block level ki sisu akoina mase phajana honaraga ekoi sharir sina horaga singilam da su Congress se kan khat hanse habise ai mayam da pil to bani Imphal East manung chanba sawongbungi koibada Manipur Sarkar na FCI godown sanaba honarakpa thorang handokpi haina Sawongbung Village Authority ki Secretary M Samkisor na phongdokre wafam masing asi Sawongbung Community Hall da pangthokpa paugi mifam amada phongdokhibani paugi mifam adu da Sawongbung Student Club Sawongbung Development Authority amadi Sawongbung gi apunba lukki myoi sing susar gyakhi wanga ki basing na phongdokhibada Sawongbung area da Manipur Sarkar ki office kaya marum lay office sing asi matam amada law and order ki fibam fatte haiduna ngasi phawba staff sing amata kadana leiba yauri office sing ayamba fibam sogle mafam aduda police ki outpost ama hanglaba su staff sing amata kade phongdoknaki makhoina makhata na phongdoki pada khul asin sarkar da makhoi office sing sanabagi damak law pari kuntrarong gi changda pikhrabani handak amu makhata na law lawsinna honarak pasi yaning de phongdoknaki village authority ki secretary Sam Kishore FCI gi godown sanaba local
Patel MLA yauna Consumer Affairs Minister laglagi yengsilnamba laikre sarangne ekar taruk longgi pak chawalam amuk loksingani haina survey torambasi handokpiu khullasi National Highway pakthokpa Iril Turelna Lairai Chaishinba government amadi non government anina lam loksinba khaktada leifam leiraktaba amadi low upam kaya maksilakpana lamdamsigi praja singda awaba ama oire mahangna makha taraduna hanagi sizinadana leiriba sarkar gi office sing asi loksillaga godown sabiu natraga atopa mafam amada hongdokphiko haina dabi tawki ngasidagi numit tarani gi manungda mari leinaba minister amadi department na lawmi singda sarkar gi apiba mamalda har fanghandrabadi thoganingdaba thodok kya thorak loi hainingai leite haina ipsana phongdokre Kaisampata leba lubasigi office ta pangthokkiba paugi mifam amada public relations secretary W Ravi na phongdokkibada sarkar na lepkiba hargi mamal lupa Chaniga marifu taruk paisa humpu oirabasu kaithel da lupa chani pandagina cham lisingama yaure masigi matangda ipsagi members singna survey chatuna record lawbada sarkar gi apiba mamalda fanghandaba amasung matam chana kaithel da fanghandaba si MLA amadi political agents singi khusemna thogan bani haiki Athawbana Agriculture Minister amadi Department ki officials singda cheda har yenba amadi mamal lepagi mahuta field chatuna yengsinbiu ngasidagi numit tarani gi manungda mari lainaba singna sarkar gi apiba mamalda har fanghandrabadi lawmi miyam yauna sarkar gi mathakta akan ba khongjang changsilakpa yai haiki sarkar ne lepkiba mamal nisdei ja phanganba amadi masi market marang gaina masi phanganna mahona view nataba taragadi lawmi miyam da international peace and social advancement ipsa kusamnaraga koi susoi soidana Paliba government is my okay, Taboka, Changelana, Tang and Hona River Singer, Masi Tingan of Honarakani, Masi Yarimoke, government is putting Changan Vidana, high reporting a sea, Madana, Pangana, one of you have some. Ritual tradition in Manipur Haiba Thimda Numit Mangani Chathagadaba awareness cum demonstration program Iboyama Sanglenda Chathariba Asigi Ngasi Marini Chenba Numita Government Dance College ki principal Ranjit Adhikari Mayum Manipuri Nat Kanbaluk ki spokesperson Warepan Nabana Thoramapu Singh Oiki Thoramda the Wangangaduna Warepan Nabana Mapalam gi akan basafuna Koigi Lamdamgi Nat Fize Chacha Chanaloncha Singh Mahan Kidabadagi Kalhauna ba Aikoina Aikogi Saktam Singh Manghandana Ngak Senduna Leiba Mathau Tai Haiki Swatha Raba Singda Tengwang Pebagi Pandamda Linkhat Kiba Lining Thau Charitable Hospital and Educational Development Association Sinduna Ngarang FDB Road Students Club Ulau Makana Konba Mafamda Leiba Khwaidagi Swatha Raba Mioi Tarani Thoida Chahi Khudingi Oina Pigidaba Senpham Ahanba Oina Yenthokre Hairi Handak Nong Leptana Tabadagi Thawbal District ki Manung Chanma Wangjing Turelgi Imai Wangkhalakpadagi Sangayupam Pulai Pokpi Kavasthan Mayada Kaiduna Low Amade Yum Kai Kya Thumjin Kre Tentha Khongban amasung Tentha Khunjau Dasu Torban Pathokduna Chenthaki Awaba Taraba Singda Ichau Asibu Thingnaba Honabada Flood Control Thawbal Division gi mathakta pendaba phongdogli sarkar gi maikaidagi mateng pangbina ba appeal tawri Manipur gi maming leiraba theater director Ratan Thiam National School of Drama Society ki chairperson oin hapkhre mahakpu Bharat ki president chahi mari gi oina fam asigi damak hakhibani hairi Ratan Thiam NSD gi director oina lising amaga chamapan marifu taretagi marifu nipan phauba purami Ziribam gi Kasimburda ngasi mahiroi amamaina chingduna sire laikhidraba mahiroi adudi MD Babulal Laskar chahi 37 apokpa Sahabuddin Kawi maha Kasimpur Government Primary School da class 4 tamliba mahiroini ngasi ayuk pung 13 taba matamda laikhidraba Babulana sangi sajik phan bada maigi wayar suklubadagi chingkhibani Rongmai Rufang Amadi Grace Colony Women's Society na Sinduna Numit Mangani Chathagadaba Traditional Chinjak Festival Grace Colony da Haukre Festival Asida Stol Tara Tareta Lamdamsigi Mahu Sadigi Chaduna Lagriba Chinjak Makhal Kya Fangali Khongmanda Leiba UNACO School of Excellence Amade Manipur Fire Service Anina Puna Khusabnaduna School Asigi Mahiroi Singda Maihau Langpok Thokpa Matamda Karamna Ngakthokadagi Haibagi Matangda Mock Drill gi Awareness Program ama pangthokre Thoramda Fire Service ki Maikaidagi Polam Kya demonstrate tawduna utki Fire Service ki Division Officer L Nabachandrana Phongdokhibada pangthokliba awareness asina Mahiroi Singda Masana Masabu Maihau Langpoktagi Ngakthokpada Achauba Mating Oiragani Haiki Manipur District Council gi ADC member singna miyam gi mingda Zeliarung area da aranba pambai amadi senja thumja tawba hore haina GPRN NSCN Zeliarung region na maral siri regional administrative officer J Numaina Tharokpa Cherol amada center amasung state government na thadarakpa welfare scheme kya and ADC member singna lana seasonary
ADC na DRDA amasung atay department sing paikiba numitagi ngasi fauba BPL natraga APL gi makhada leiriba imung yauna lanai kanaguma amatada kanaba pidri ADC members sing na Imphal da nungaina leithogli aduga lairaba miyam na chingda wana leli members sing asi Imphal da lam leibaga loina na yum kai kya sagatle makhoina miyam gi damak seba tawba pamlabade Imphal dagi function tawba khudak ta lepkadabani hairi Handakta nauna sem ki basumang lila party Iramdam Manipur Artist Association gi ahan ba oina puthokadaba lila sanagi nga gi yaifa thongni thoram ngasi Brahmapur nahabam da leiba bi Neta Chandra Sharma gi yumda pangthokre thoram da State Kala Academy gi Secretary Bideswar Sharma Manipur State Sumang Lila Council gi President TH Gunachandra Sharma amade social activist Dr. Dhanabin Laisham Susarug yakhi Association asida hana tongan ba lila party group sing da yauramba artist kya su yauri thoram da wangang laduna Social scientist Dhanabir Laishram na Manipur da sumang lila na praja singbu bab tahan bada achoba thodang lauri loinana magun leiba sumang lila kaya thorakigani haibagi thajaba su phongdoki Laikai Taramathogi nupi lup singya punba nisa thingbagi matangda khana nainaba mifam ama kwakaithel ngana pithong mapal community hall da pangthokre mifam masina mara paibi apunba nupi lup kauba ama semkhre Lamdam se da mahusagi khal kaithar liba si kannaba ki pandam da National Student Union of India Manipur State Sinduna DM College of Commerce da Uchar Singh Thabagi thoram ama pangthokre thoram da college ki principal NG Braja Kumar O Arun Kumar amandi atai masak naiba mioi kya susarug yakhi NSUI gi State President Brikamna mahusagi umang wamang kokthorakpadagi khal kaithar liba si kanbada kharadang oirabasu mateng oinabagi pandam da thoram asi pangthokpani haiki MSF की Joint Secretary Organization Oiramba Uchekon Takhok Mapaldagi Yumlembam Nandakumar na lekhidabada Mahiru lub asina awaba phongdokre use sanabagi pau lobirasi All Manipur Kerom Association Sinduna Mapal Kangjebung da chathariba Kunhumdoirak Suba State Level Age Group and Inter-District Kerom Championship ki ngasi sanakiba Sub Junior Boys ki quarter final match ta H Dilena Robinson bu point tara humdoi nipan marida maithiba piki El Taibangan bana and Bikas bu tara nipan tara humdoi teret mangada Atal Saikhom na Prithibjit bu tara taruk tara kunmathoi sunoda M Napoleon na El Albert bu kun ani amade Tara mga sunoda thoiki Junior Girls Kid quarter final da A Bidyana Capiton bu kunga ani kunma thoi taru Rosiana Rosetta bu taranipan taru kunma thoi amada thoiki S Binitana Susmita bu kunma thoi mari kun mari da thoiduna semi final changkhre Veteran gi oina El Kesona KH Jugindro bu tara mapan tara kunma thoi sinoda maithiba pikre Imphal West District Football Association Sinduna Segmai da Chathariba El Sangita Memorial First Division Football League ki match ta HNSC na CYLC Chingamathakpu goal ani sinoda thoikre HNSC ki goal ani du Y Apik amadi Ravina Chankibani ani su match group ta Center CRPF Langjing na Chikali Long Chajingbu goal ahum sinoda thoikre CRPF ki goal ahum madu kibgen NG Com amadi Singsin na goal amamam chankhi RK Bozendo Memorial MU Inter College Badminton Men's and Women Tournament ngasidagi Dr. Kamal Indoor Stadium da hokre Kolkata da tha se kunithoi dagi pangthokadoriba Junior National Kickboxing Championship ta saruk yaruna bagidamak Manipur gi team ngasi Imphal thadokre mioi kunmapan na sabat team aduda nupi gi coach oina Yamben Tala Chanu aduga nupa gi coach oina RK Falguni saruk yakhi Handak to China da pangthokiba second Asian Youth Games da judo masana da Mongjam Kabita Debina bronze medal lorakpada National Sports Academy na nungai phungdoragli Kabita na national tournament ta silver amadi bronze medal amama lorakraba sanaroi amani hairi Hockey Manipur gi member oiramba Sawaijam Ajit Singh tha sigi tara mangada masagi anaba amadagi laikhidre ya school Sawaijam laikai Ajit Singh Youth Affairs and Sports Department ta hockey ki coach oina leramduna state asigi hockey chakhanna bahonabada achoba thodang loramba coach ni mahangna laikhidabada hockey Manipur na thamoi songna waba phongdoragli Imphal West District ki hockey association su association asigi vice president oiramba Sawaijam Ajit Singh amadi association asigi life member oiramba Y Mema Devi anina laikhidabada nungaitaba phongdoragli Manipur Veteran Hockey Association su Sawaijam Ajit Singh amadi Y Mema Devi na laikhidabada awaba phongdoragli ngasi oiba aing asagi pauda
ICAR lamphel patagi phangba paugi matung ina ngasigi khwaidagi saba degree Celsius 18.3 khwaidagi ingba degree Celsius 18.8 nungsita yauba ising manilgi chang ayukta chada 38 nungthildana chada 68 nungjugi chang millimeter 3.3 ni uzik maroi ba pau amuka na pizari State Literacy Mission Authority ki makhada lairik mayek chatriba miyoi lising yankhai manga hena lairik heihan khre haina Minister Okendrona phongdokre Ideal Blind School gi mairoi singi brand press yauna atai award pasting soidana fangalagani haina Social Welfare Minister AK Mirabai na phongdokre amasung Manipuri film gi han ba saisakpa ahibam Buddha Chandra laikidre matang asida ISTB Manipuri pau loisare mideng tabir singbu amukan khurumsari